Hello everyone, ngasidi Saugri gi combo dish khara ai mayam gi damakta share tawjarake adu kari kari thonggadabano haibda ai mayam da haijarake buko minja mathel sing se aina ai gi hingon de gi hekjabane ko koi gi mana masing jing se sigi Saugri sina si ma thongjarage sigi angang go sam hawi ko duga sigi kolam ni sine duga nungsidak ne tuning khok ne si sina singju gi damakta ne nungsidak se yamdi yamdre khara khatang manjare ko tuning khok si maga tuning khok se singju da hapyam hawi si se do singju surakadoriba singju se Mimi Singju ne bako sige se hapsarani maroi Nakuppi sina bora am haujarage yangangla sina nongma I kanglayen ga metjarake kanglayen namaga ai mayam da share tawjarake ado sigi maroi Nakuppi se phajana chamthoga phajana manjare ko do better se aina hana semaga thamabane besan gi better ne ado sidai sida maroi Nakuppi se hana lupjarani aduga kitang kitang hapaga mayam haujarage ado besan gi better sem basidi mayam dum khangnare dana ko adu to ge aina samjallabane mayam gi damakta de yam sangna video lowbase sisu nungai jadre ko habadi yam bani na combo se do bora se tam tamna hain toraga hapchan birani aduga haubirani ado mayek gi aseng bagi de aina kanglayen gi paknam je tawbune ba kanglayen gi nganam haigadra besan yaudabida aduga aina chakluk se thiba matamda Kanglayen se aina Haphaudre ba video se namba kanda ko aduduna aina sida hapsabadu nungai tadana aina lokthokjabane ba combo oina di aina kanglayen gi moro tekpane duga nga machadu aduduga toraga phasana namaga semjabane do Haphaudra mina aina sida recipe oina hapado combo oina hapado nungai jadana aina lokthokjare do bora se hobulorabani na sisu lokthokjare ko bora se am hawe do yam crispy oina na ba koina rice flour kitang hapa yai ko bora se am hawbani Saugri sidi koina ngari ne morok ne koigi hana saugai hale ko koigi aduga saukala kanda koina nga ayaibudu ne ti lone hapaga sauraba matungda koigi Saugri je hapani Saugri ek hapaga ti thuma chanbi yarani ko du phasana saugal halani sijo Saugri thongba jam thubane kaimta kuidabane du sumai toroka Saugri thongba sima loisanjare aduga koigi Karol akhabi ngobuse sisu koina Karol se hana thau to phasan ngaureba kaim yaudringai da aduga kona maru marang kodi jira phadikom powder ke je hapsan bireba ko tilou jiga Karol jiga hana ngobune kaimta yaudabeda to chanam kari kra hapsa de ko kaimbo koi maru marang jira ne koi phadikom powder ne thum ne machu ne kitang hape ado munjal e hai kam do koina garam masala kitang hape aduga sisu dum makum hangtoga dum ngaudoini ko open toroga dasmai toroga thau diam yaudre yamdre thau yaman tabne ina aigi recipe jing je thau yam haigalebo ko adu na ina thau yam tabida ngaurabane sisin dum Mimi sisu sem bahujare ko Mimi se packet ani laujare wai do aduga umurok ne ngari ne thum ne toroga pes ama sembani adu do haijalaga si hana phasan mai birani to mayam sigi koigi singju se ngari yaudabida ina suraga mayam da pijayebo ko ado yam hawe haye sida leminaba angang gaina ko do mana masing ko kolamni adagi koigi nuksida mayam do hapchanjaraga phasana nusanjare do thoiding asuba kitang hapchanjare mangan se ina smain toraga thamme mangan atawbo se thuna su dum kanu tawidana thoiding ju smaina suraga ina dum thamjayeba ko habdi singju se idi khara toin tawbani na sumaina semaga thamaga di kuina changnadredana adu ke ina smaina store tora thamme to thoiding morok ke hapapne phasana noisanjare to sida leijare ngasagi bora do sumaina dum semaga koigi changang amaga toraga dum thasui dum yai ko ado aina injang mathel sigi chakluk sigi oina semjabane do sumai toraga changang amaga dum thasu dum yare ko sise dum snack dum oirabane sise snacks koigi tea break snacks dum oibe yare ado di chakluk se semba hujarage me Saugri thongba leijare singju leijare bora leire aduga sina ngasai Karol ga mangan ga ngauba kangau dune dumayam kamaina tawge combo dish se habadu mayam comment da phongdok piramo do kitangli samnadi aina thagachareba ko kaigino habedi combo se yambani na aina yam toin sangna tawdo nungai jadabagini mathang dong thengnarase